ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜꯒꯤ ꯄꯣꯠꯐꯝ ꯑꯃꯗꯅꯤ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯕꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯃꯌꯥꯗ ꯀ꯭ꯋꯥ ꯎꯝꯂꯗꯨꯅ ꯋꯥ ꯉꯥꯡꯂꯤ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯊꯕꯛ ꯄꯨꯝꯕꯅꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯅꯤꯗꯨꯗꯤ ꯌꯥꯍꯧꯔꯥ ꯊꯦꯡꯉꯦ ꯍꯧꯒꯠꯂꯛꯑꯅꯤ, ꯑꯗꯨꯒꯅꯦ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯔꯒꯦ ꯍꯥꯏꯔꯛꯇꯧꯔꯤꯕ꯫ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ, ꯍꯣ ꯅꯪꯁꯨ ꯍꯦꯛ ꯇꯧꯔꯅꯨ ꯀꯩꯗꯧꯕꯒꯦ ꯍꯥ? ꯅꯪꯅ ꯑꯄꯪꯗꯧꯅ ꯀꯩꯒꯤ ꯇꯧꯗꯣꯔꯤꯒꯦ? ꯍꯣ ꯑꯗꯨꯅ ꯑꯩꯁꯨꯅꯦ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯏꯆꯦꯒꯤ ꯄꯣꯠꯐꯝꯁꯤꯗ ꯐꯝꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯐꯝꯗꯣꯛꯑꯣ ꯏꯅꯥꯎꯁꯤꯗꯤ, ꯀꯩꯗꯧꯖꯔꯅꯤꯒꯦ? ꯅꯌꯨꯝꯗ ꯂꯩꯔꯒ ꯊꯕꯛ ꯇꯧꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯆꯦꯒꯤ ꯄꯣꯠꯐꯝꯗ ꯐꯝꯂꯒ ꯑꯆꯠ ꯑꯋꯣꯡ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯎ꯫ ꯁꯣꯝꯗ ꯀꯦꯇꯨꯀꯤꯒꯤ ꯌꯨꯝꯗꯅꯤ꯫ ꯑꯕꯣ ꯑꯩꯈꯣꯏ ꯃꯥꯗꯤ? ꯉꯁꯤ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯏꯃꯥꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯀꯦꯇꯨꯀꯤꯅ, ꯈꯪꯗꯦꯅꯤ ꯏꯁꯨ ꯊꯣꯏꯕꯤ ꯑꯕꯣꯛꯇꯤ꯫ ꯑꯗꯨꯕꯣ ꯑꯩ ꯄꯨꯛ ꯂꯥꯝꯃꯤ, ꯆꯥꯅꯕ ꯀꯩꯝꯇ ꯂꯩꯇꯕ꯭ꯔꯣ? ꯑꯕꯣꯛ ꯁꯪꯒꯣꯝ ꯂꯣꯜꯂꯒꯤ ꯏꯁꯨ ꯊꯣꯏꯕꯤꯒꯤ꯫ ꯑꯗꯨꯗꯤ ꯁꯪꯒꯣꯝ ꯂꯣꯟꯕ ꯂꯣꯏꯔꯒ ꯀꯧꯔꯣ, ꯑꯩ ꯆꯤꯟꯌꯥ ꯁꯦꯝꯒꯦꯀꯣ꯫ ꯍꯣꯏ ꯍꯥꯏꯒꯨꯝꯂꯗꯅ ꯃꯧ ꯑꯍꯟꯗꯨꯕꯨ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯑꯩꯉꯣꯟꯗꯁꯨ ꯁꯤꯗ ꯆꯠꯀꯦ ꯑꯗꯨ ꯇꯧꯒꯦ ꯈꯣꯠꯀꯦꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗꯦꯅꯦ꯫ ꯃꯧ ꯌꯥꯏꯃꯅ, ꯏꯃꯥ ꯑꯌꯨꯛꯀꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯁꯦ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯄꯜꯂꯤ ꯇꯥꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯂꯛꯇ꯭ꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯍꯩꯃꯥ, ꯃꯧ ꯑꯇꯣꯝꯕꯤꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯤꯕ꯭ꯔꯣ? ꯏꯃꯥ ꯍꯧꯗꯣꯛꯂꯨꯒꯦ꯫ ꯑꯗꯣ ꯂꯥꯏ ꯊꯥꯎꯃꯩꯗꯣ ꯅꯪꯅ ꯍꯦꯛ ꯊꯥꯟꯗꯣꯛꯑꯣꯗꯅ ꯀꯩꯗꯧꯏ? ꯉꯝꯃꯣꯏꯗ ꯏꯃꯥ, ꯃꯥꯒꯤ ꯄꯜꯂꯤ ꯅꯥꯏꯅꯔꯤꯁꯦ ꯍꯦꯛꯇ ꯀꯥꯏꯍꯟꯕ ꯌꯥꯄꯣꯟꯇꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯍꯛꯀꯥꯝ ꯋꯥ ꯆꯜꯂꯒ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯉꯁꯤꯁꯤꯕꯣ? ꯑꯩꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯒꯤ ꯄꯜꯂꯤ ꯇꯥꯏꯅ ꯊꯑꯣꯏꯅ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯛꯂꯒ ꯀꯅꯥꯝꯇ ꯍꯧꯖꯤꯛꯐꯥꯎ ꯂꯥꯏ ꯊꯥꯎꯃꯩꯁꯦ ꯊꯥꯜꯂꯝꯗ꯭ꯔꯕ? ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯃꯨꯁꯤꯔꯅꯦ? ꯃꯧ ꯌꯥꯏꯃꯅ, ꯏꯅꯥꯎ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯒꯤ ꯄꯜꯂꯤ ꯇꯥꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯁꯠ ꯇꯧꯔꯣ, ꯃꯇꯝꯁꯤ ꯊꯦꯡꯉꯤ꯫ ꯍꯣꯏ ꯑꯩꯁꯨ ꯇꯧꯅꯕ ꯍꯧꯒꯠꯂꯛꯏꯁꯤꯅꯤ꯫ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯄꯜꯂꯤ ꯇꯥꯏꯅ ꯆꯤꯟꯌꯥ ꯁꯦꯡꯗꯅ ꯏꯔꯨ ꯃꯥꯏꯊꯗꯅ ꯍꯦꯛꯇ ꯊꯥꯟꯒꯗ꯭ꯔꯣ? ꯍꯣꯏ ꯑꯩꯗꯤꯅꯦ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯊꯦꯡꯂꯦ ꯍꯥꯏꯕ ꯈꯛꯇꯅꯤ, ꯅꯪ ꯏꯔꯨꯂꯨꯗꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯨꯗꯤ ꯍꯥꯏꯈꯤꯗꯦꯅ꯫ ꯁ꯭ꯋꯥꯏꯗ ꯑꯩꯁꯦ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯔꯤ, ꯄꯥꯟꯅꯕꯤꯅꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯗ ꯉꯥꯏꯗꯨꯅ ꯂꯩ, ꯃꯣꯏꯗꯤ ꯃꯈꯨꯠ ꯇꯦꯛꯄꯁꯤ ꯃꯉꯥꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯅ ꯆꯪꯈꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯅꯣꯡꯃꯗꯤ ꯑꯩꯅ ꯐꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤ, ꯀꯥꯟꯅꯗꯦ, ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ꯫ ꯑꯌꯨꯛ ꯍꯥꯏꯔꯦ ꯏꯆꯦ ꯑꯍꯜꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ, ꯑꯗꯨꯅ ꯑꯩ ꯂꯩꯀꯥꯏ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯌꯥꯏꯃꯗꯨ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃꯧ, ꯀꯌꯥ ꯍꯥꯏꯒꯦ ꯏꯃꯥ? ꯂꯥꯛꯑꯣ ꯏꯃꯥꯒꯅꯦ ꯑꯋꯥꯡꯂꯣꯝꯒꯤ ꯅꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯗꯨ ꯄꯣꯠꯁꯤꯜꯂꯒ ꯃꯥꯒ ꯋꯥꯈꯜ ꯆꯥꯟꯅꯖꯕꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯃꯧ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯀꯦꯇꯨꯀꯤꯅ꯫ ꯀꯔꯤꯅꯣ, ꯃꯧ ꯑꯍꯟꯁꯨ ꯌꯥꯍꯧꯕꯒ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯃꯧ ꯌꯥꯏꯃꯗꯨꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯧ ꯉꯥꯛꯇꯅꯤꯗꯀꯣ꯫ ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤ, ꯆꯥꯛ ꯃꯩ ꯊꯥꯡꯒꯠꯂꯨꯅꯦ, ꯃꯇꯝꯁꯤ ꯊꯦꯡꯉꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯏꯆꯦ ꯑꯍꯜꯅ ꯊꯣꯡꯕ ꯇꯥꯕꯅꯤ꯫ ꯅꯆꯦ ꯑꯍꯜꯗꯣ ꯂꯩꯇꯦꯅꯦ, ꯑꯗꯨꯅ ꯅꯪꯅ ꯊꯣꯡꯗꯣꯛꯑꯣꯗꯅ꯫ ꯀꯩꯅꯣꯗ ꯏꯃꯥ, ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯗ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯣꯏ ꯌꯥꯔꯦ ꯏꯃꯥ ꯊꯣꯡꯂꯒꯦ꯫ ꯃꯃꯧ ꯌꯥꯏꯃꯗ ꯍꯥꯏꯌꯨ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯊꯣꯡꯉꯒꯦ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤꯃꯁꯨ ꯅꯨꯡꯁꯤꯗꯕꯅ ꯍꯨ 8 ꯈꯥꯔꯤ꯫ ꯊꯣꯏꯕꯤꯅ, ꯑꯕꯣ ꯁꯦ ꯑꯩ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯒꯦ꯫ ꯌꯥꯔꯦꯗ, ꯑꯕꯣꯛꯅ ꯑꯗꯨꯝ ꯁꯦꯝꯂꯒꯦ, ꯏꯁꯨꯅꯦ ꯊꯥꯡꯅꯒꯃꯨꯅ ꯈꯨꯠꯇꯨ ꯁꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯆꯠꯈꯤꯕ ꯃꯧ ꯑꯍꯜꯗꯨ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯏꯃꯥ ꯅꯪ ꯉꯁꯥꯏꯗꯤ ꯀꯥꯏ ꯆꯠꯂꯨꯒꯦ? ꯊꯕꯛ ꯆꯠꯂꯨꯏ꯫ ꯊꯕꯛ? ꯀꯩ ꯊꯕꯛ ꯆꯠꯂꯨꯏꯕ ꯅꯣꯡꯉꯥꯟꯕꯒ? ꯍꯩ ꯑꯕꯣꯛ ꯆꯥꯗꯅꯅꯦ ꯌꯥꯝ ꯄꯥꯅꯔꯛꯀꯅꯨ, ꯑꯉꯥꯡꯅꯀꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯑꯉꯥꯡ ꯄꯣꯔꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈꯤꯕ ꯃꯧ ꯌꯥꯏꯃꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯅꯥꯎ ꯌꯥꯏꯃ, ꯀꯗꯥꯏ ꯆꯠꯂꯨꯏꯕ ꯅꯪꯗꯤ? ꯑꯁꯤꯗ ꯁꯨꯝ ꯆꯠꯂꯨꯏꯕ꯫ ꯏꯆꯦꯗꯤ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯂꯩꯔꯝꯗ꯭ꯔꯤꯗꯨꯅ ꯀꯥꯏ ꯆꯠꯂꯨꯏꯕ? ꯑꯩꯁꯨ ꯑꯁꯤꯗ ꯁꯨꯝ ꯆꯠꯂꯨꯔꯤꯕ꯫ ꯀꯦꯇꯨꯀꯤꯅ, ꯃꯄꯥꯅ ꯋꯥ ꯉꯥꯡꯅꯔꯤꯁꯦ ꯃꯧ ꯑꯍꯜꯒ ꯌꯥꯏꯃꯒ ꯑꯣꯏꯔ ꯃꯥꯜꯂꯤ, ꯍꯟꯖꯜꯂꯛꯂꯦꯗꯅ꯫
ꯀꯦꯇꯨꯀꯤꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦꯗ ꯃꯥꯂꯦꯝꯁꯤꯗ ꯑꯩꯒꯤ ꯃꯧ ꯑꯍꯨꯝꯗꯧꯅ ꯃꯕꯨꯛ ꯐꯕꯤꯗꯤ ꯊꯤꯕꯗꯣ ꯊꯣꯛꯅ ꯋꯥꯅ ꯊꯣꯛꯂꯅꯤ ꯍꯣ ꯃꯧ ꯑꯍꯜ ꯃꯧ ꯌꯥꯏꯃ ꯃꯧꯇꯣꯝꯕꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯣ ꯆꯥꯅꯔꯁꯤ ꯂꯥꯛꯑꯣ ꯃꯧ ꯌꯥꯏꯃꯅ ꯏꯃꯥ ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯁꯥꯁꯤ ꯀꯌꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯅꯣ ꯏꯃꯥ ꯅꯪꯗꯤ ꯍꯧꯖꯤꯛ ꯏꯟꯗꯣꯝꯆꯥ ꯃꯦꯝꯇꯣꯟ ꯍꯣꯏꯗ ꯆꯥꯛ ꯃꯌꯥꯝ ꯆꯥꯔꯤꯗꯨꯗꯤ ꯍꯩ ꯁꯤ ꯉꯥꯡꯁꯤꯃꯁꯤ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯅꯪ ꯍꯥ ꯌꯥꯝ ꯍꯩꯕꯕꯨꯅꯦ ꯅꯃꯥꯏ ꯅꯃꯤꯠ ꯈꯪꯗꯦ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯉꯁꯤ ꯀꯦꯇꯨꯀꯤꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯨꯔꯣ ꯃꯧ ꯌꯥꯏꯃ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯔꯤ ꯀꯦꯇꯨꯀꯤꯅ ꯃꯧ ꯑꯍꯜ ꯅꯪꯕꯨ ꯅꯣꯡꯉꯥꯟꯕꯒ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯏꯃꯥ ꯅꯪꯗꯤ ꯀꯔꯤ ꯊꯕꯛ ꯆꯠꯂꯨꯔꯤꯕ ꯃꯤ ꯑꯅꯥꯕ ꯍꯪꯉꯨꯔꯤꯕ ꯀꯅꯥ ꯅꯥꯔꯒꯦꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯅꯥꯔꯦ ꯑꯗꯣ ꯍꯪꯂꯨꯕ ꯃꯔꯨꯞ ꯅꯥꯕꯒꯤ ꯏꯃꯥꯗ ꯍꯥꯏꯔꯝꯂꯒ ꯆꯠꯂꯨ ꯌꯥꯗ꯭ꯔꯥ ꯃꯤ ꯅꯪꯕꯣ ꯀꯥꯎꯔꯦ ꯍꯥꯏꯔꯝꯕꯗꯣ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯆꯦꯍꯜ ꯃꯊꯪꯗꯒꯤꯗꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯜꯂꯤ ꯇꯥꯔꯗꯤ ꯆꯠꯄꯤꯈꯤꯅꯨ ꯏꯆꯦꯍꯜꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯒꯕꯨ ꯆꯠꯇꯕ ꯌꯥꯕ꯭ꯔꯣ ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯑꯩꯅꯗ ꯊꯣꯡꯉꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕꯗꯤ ꯌꯥꯏꯗꯅ ꯑꯌꯨꯛ ꯈꯨꯗꯤꯡ ꯏꯆꯦꯍꯜꯅ ꯊꯣꯡꯉꯁꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯂꯩꯊꯣꯛꯅꯕ ꯊꯣꯛꯀꯤ ꯊꯣꯛꯀꯥ ꯌꯥꯝ ꯇꯧꯕꯤꯅꯨ ꯏꯆꯦ ꯍꯦ ꯅꯪꯅ ꯏꯅꯦꯝꯄꯣꯛ ꯑꯁꯨꯛ ꯌꯥꯝ ꯁꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯀꯦꯇꯨꯀꯤꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯧꯁꯥ ꯇꯣꯛꯂꯣꯅꯦ ꯅꯣꯏꯕꯣ ꯑꯩꯅ ꯊꯣꯡꯂꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯁꯨ ꯏꯆꯦꯍꯜ ꯏꯆꯦ ꯍꯣꯏꯒꯤ ꯊꯕꯛꯇꯗꯤ ꯆꯣꯡꯁꯤꯟꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯝ ꯇꯧꯕꯤ ꯑꯗꯨꯒ ꯑꯩꯒꯤꯗꯅ ꯑꯩꯇꯣꯝꯇ ꯑꯗꯨꯝ ꯇꯧꯍꯟꯕ ꯏꯃꯥꯁꯨꯅꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏ ꯍꯌꯦꯡ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯥꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯗꯒꯤ ꯏꯃꯥꯅ ꯆꯥꯛꯀ ꯊꯣꯡꯉꯤꯗോ ꯏꯆꯦꯅ ꯑꯗꯨ ꯎꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯤꯌꯦ ꯑꯩꯅ ꯅꯥꯁꯤꯟꯅꯩꯅ ꯏꯆꯦꯅ ꯊꯣꯡꯕꯤꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯉꯥꯡꯕꯤꯔꯛꯀꯅꯨ ꯀꯦꯇꯨꯀꯤꯅ ꯌꯥꯔꯦꯅꯦ ꯏꯃꯧꯁꯥ ꯅꯣꯏꯕꯣ ꯇꯣꯛꯑꯣ ꯀꯩꯗꯧꯕꯒꯦ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯔꯒ ꯃꯧ ꯑꯅꯤꯗꯨ ꯃꯈꯨꯠ ꯍꯥꯝꯂꯒ ꯍꯧꯒꯠꯈꯤ ꯀꯦꯇꯨꯀꯤꯅ ꯍꯩꯃ ꯏꯃꯧꯁꯥ ꯅꯣꯏꯕꯨ ꯂꯨꯈꯥꯛ ꯆꯒꯨꯝꯒꯁꯦ ꯁꯤꯡꯖꯤꯜꯂꯨ ꯌꯥꯗ꯭ꯔꯅꯤ ꯅꯣꯏꯕꯣ ꯃꯧ ꯑꯍꯜꯅ ꯏꯅꯥꯎ ꯌꯥꯏꯃꯒꯤ ꯄꯜꯂꯤ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯃꯧ ꯑꯇꯣꯝꯕꯤꯅ ꯁ꯭ꯋꯥꯏꯔꯛꯏ ꯏꯃꯥ ꯏꯆꯦ ꯌꯥꯏ ꯀꯧꯊꯣꯛꯂꯒ ꯇꯧꯍꯜꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯧ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯕꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯕꯣ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯑꯕꯣꯛꯅꯦ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤ ꯁꯤꯡꯖꯤꯜꯂꯝꯂꯒ ꯂꯥꯛꯂꯒꯦ ꯉꯥꯏꯈꯣꯅꯤ ꯏꯁꯨ ꯅꯪꯗꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕ꯭ꯔꯣ ꯑꯕꯣꯛꯅ ꯏꯟꯕꯤꯌꯨꯔꯣ ꯌꯥꯔꯦꯗ ꯑꯕꯣ ꯑꯩꯗꯤ ꯏꯟꯗꯣꯝꯆꯥ ꯃꯦꯝꯇꯣꯟ ꯍꯣꯏꯗ ꯆꯥꯛ ꯃꯌꯥꯝ ꯆꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯦꯇꯨꯀꯤ ꯆꯥꯔꯤꯕ ꯂꯨꯈꯥꯛ ꯆꯒꯨꯝꯗꯨ ꯁꯦꯡꯂꯕ ꯇꯨꯡꯗ ꯀꯣꯜꯂꯤꯛ ꯐꯦꯡꯗꯣꯛꯂꯒ ꯃꯃꯧ ꯌꯥꯏꯃꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯧ ꯌꯥꯏꯃ ꯅꯪꯅ ꯏꯃꯥ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯀꯣꯛꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗ ꯐꯤꯁꯨ ꯁꯨꯗꯧꯕ ꯈꯔ ꯂꯩꯕ ꯏꯃꯥꯗ ꯑꯃꯨꯛꯇ ꯁꯨꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯐꯤꯅꯣ ꯏꯃꯥ ꯁꯨꯕꯤꯔꯒꯦ ꯌꯥꯝꯗꯤ ꯌꯥꯝꯗꯕꯅꯤꯗ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯤꯁꯤꯡꯁꯤꯅꯤ ꯀꯦꯇꯨꯀꯤ ꯃꯃꯧ ꯌꯥꯏꯃꯒꯤ ꯐꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯁꯨꯔꯤ ꯃꯧ ꯑꯍꯜꯁꯨ ꯃꯥꯒꯤ ꯐꯤ ꯈꯔ ꯄꯨꯊꯣꯛꯂꯒ ꯊꯣꯔꯛꯂꯝꯃꯤ ꯃꯧ ꯑꯍꯜꯅ ꯑꯩꯒꯤꯗꯤ ꯏꯇꯦꯡ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯈꯨꯠꯁꯤ ꯌꯥꯗ ꯑꯗꯨꯝ ꯁꯨꯕ ꯇꯥꯕꯅꯤ ꯈꯨꯠ ꯅꯥꯔꯦ ꯀꯥꯏꯅ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯃꯤꯒ ꯂꯩꯖꯕ ꯅꯠꯇꯦꯗ ꯊꯣꯏꯕꯤꯅ ꯏꯃꯥ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯅꯈꯨꯠ ꯅꯥꯔꯤꯕ ꯉꯁꯥꯏꯈꯩꯗꯤ ꯅꯥꯗ꯭ꯔꯒ ꯐꯤ ꯁꯨꯔꯝꯗꯥꯏꯁꯤꯗ ꯅꯥꯔꯛꯏꯔꯣ ꯍꯌꯦꯡ ꯅꯪꯅ ꯌꯥꯎꯗꯤ ꯌꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯏꯕ ꯀꯩꯅꯣ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯅ ꯈꯨꯠ ꯅꯥꯏꯗꯣ ꯀꯩꯗꯧꯕꯗ ꯅꯥꯏꯅꯣꯅ ꯍꯪꯕꯅꯤ ꯃꯁꯤ ꯉꯥꯡꯁꯤꯃꯁꯦ ꯃꯁꯤ ꯐꯨꯒꯤꯗ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯗꯝꯗꯝ ꯐꯨꯏ ꯊꯣꯏꯕꯤ ꯀꯞꯂꯒ ꯀꯩꯅꯣ ꯏꯃꯥ ꯅꯥꯏꯌꯦ ꯐꯨꯔꯛꯀꯅꯨ ꯃꯈꯨꯠꯇꯤ ꯅꯥꯏ ꯍꯥꯏ ꯑꯗꯨꯒ ꯃꯤ ꯐꯨꯕꯗꯤ ꯉꯝ ꯃꯥꯜꯂꯤꯅꯦ ꯃꯧ ꯑꯍꯜ ꯅꯪꯕꯨ ꯑꯉꯥꯡꯗꯨ ꯐꯨꯕꯤꯅꯨꯅꯦ ꯏꯃꯥ ꯍꯣꯏꯅꯅꯦ ꯀꯟꯈꯠꯇꯅ ꯑꯉꯥꯡꯁꯦ ꯌꯥꯝ ꯂꯝ ꯍꯦꯜꯂꯕꯅꯤ ꯃꯥꯡꯂꯕꯅꯤ ꯃꯁꯤ ꯑꯩꯗꯤ ꯂꯝ ꯍꯦꯟꯗꯦ ꯏꯃꯥꯅꯤ ꯂꯝ ꯍꯦꯜꯂꯤꯗꯤ ꯌꯥꯔꯦꯁꯦ ꯃꯧ ꯑꯍꯜ ꯀꯗꯥꯏ ꯅꯪꯒꯤ ꯐꯤꯗꯣ ꯏꯃꯥ ꯁꯨꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤꯅ ꯃꯃꯧ ꯑꯍꯜ ꯑꯃꯗꯤ ꯃꯃꯧ ꯌꯥꯏꯃꯒꯤ ꯐꯤ ꯁꯨꯕꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯤ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯀꯦꯇꯨꯀꯤꯅ ꯈꯣꯟꯖꯦꯜꯁꯤꯕꯨ ꯑꯩꯒꯤ ꯃꯧ ꯑꯅꯤꯗꯨꯒꯤ ꯅꯠꯇ꯭ꯔꯅꯦ ꯃꯪꯒꯣꯜꯗꯅꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯧ ꯌꯥꯏꯃ ꯑꯅꯤꯗꯨ ꯀꯟꯅ ꯈꯠꯅꯔꯤ ꯃꯧ ꯌꯥꯏꯃꯅ ꯍꯦꯉꯥꯡ ꯅꯪꯅꯦ ꯅꯕꯨꯛꯆꯦꯜ ꯑꯃ ꯏꯇꯧ ꯇꯧꯏ ꯅꯪ ꯏꯁꯦꯡ ꯁꯦꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯅꯣ ꯄꯨꯛꯆꯦꯜ ꯑꯃ ꯇꯧꯏꯕꯣ ꯑꯩ ꯅꯠꯇꯦ ꯄꯨꯛꯆꯦꯜ ꯑꯃ ꯇꯧꯏꯗꯤ ꯅꯪꯅꯦ ꯅꯪ ꯍꯦ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯅꯊꯛꯀꯤ ꯑꯍꯜꯗ ꯅꯪ ꯃꯌꯥꯝ ꯁꯤꯖꯤꯟꯅꯒꯅꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯛꯄ ꯇꯥꯕ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯔꯣ ꯁꯤꯕꯣ ꯀꯦꯇꯨꯀꯤꯅ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯅꯦ ꯃꯧ ꯌꯥꯏꯃꯅ
이마기 나몽 누피에 덤비ся 마시 뿌라 행사비네 마시 행사비네 하이시 마네 이사 누피다 후박 몸이다 그이 푸레이네 와네 아이네 푸리도 람힌박이 푸리니 안강네나 마콧 마사얌 상도리 미기가 나선라가 미기네 우부다 가리가라 빡빡다 팍다나 빡행데 행이 아도기니 푸리도 그야다 ngamlibu니 영네 아이기 이사세 마콧 마사 상도리 가이 나람 짜뚜나네 낭 남미다 나사 우주로 이비에만 낭 가리 아이기 이름 짠나 까이다우라다나 낭 아두어디 나 삼시 포이다 빠따르드나 도이데 마와 또미나 마우야마나 송신두나 마삼 포이람미 마우야마나 아유 저비 낭수 누가이브리 eng어투이 낭수 누가이브라도 아이기 삼가시 포이네 낭 탕리다나 낭 탕리바나 마우야마가 마와 또미가도 까나 푸나리 게두기 마모 아니부 감람미 adubu masason bana madi mau ani dubu kamdok pengamlam de mau alna haima sidi yang bayam nungai ne imagi thoibi ya chalo imagi moy manakta kwa maleu bani purao adu saraga yengi ngamara nang nang asai ai phuri na tro masi ngang sidi ne bakko nam haiba ya dong na temasi paroi dawri kanade ai ne sat chatlaga laurage aduga kwa mata masaraga kumhai yeng tharage asi haina magi katamna sangkhiduna kwamata pam puraklaga chaduna nupi ani duna khanabudu yengli ketukina hai mawhal nanaw ani sia auda khamdok silawni nang ima ai khusinari aduna ngamaroi ai othokpagi mongak tani da ko hai mawani thadok nongni noibo nasam phoinari bado tade maw ani du kanama samphoi datnari ketuki mamo ani khambada masu mamo ani ni inbadegi tusilami ketuki yare khana ising batin nama puraklaga khatnariba ani du haizili aduga mamonu piani hi mamaida kupangna thajili mauyaimana kainoi ma lalisi kana no thidoktana aingon hekta kupangna tharisibo kainu ngai ta balegi ma naingonda noyani maktani aina thariba kupaksi nangonda khak thabana tene namai singdu ikaidro lekai kumai oilisa aduga karigino mawotombi nangna angang pururi de ima angang do aigi ka da changaktuna makut masayam lengi yam sangi adugi kupakna tharubani sibu kayam kairage isigi masadi aigi si sa kumani khalaga lamheli bado hendanaba kupakna thabu sibu kayam yam kairage haibani ma mauyaimana hoi bema aphabi sabiya nangi na gun aina chap chana khangi ko nasani khalaga karigi kupak mami ta kai purino ha nangi na sa sing oiram labadi nang adum na phuroi nya ha phuroi ba ketokina hey to yare di yare dana nangi ka da sangro chat chingan bisa mau yai ma amadi mau atombi du amana amada khana yengnaraga sangnaki mau ahalna as kumai nungai ra kan sida ba khana ba lekre kanade isi bi magi potpham la thoklaga khana ba gi pause tamnuke asumna namit adu so hoki adubu nami khudingi ketuki gi imungdi ingna singna leiramde asumna sum hokibana ketuki gi masanupa ahum langphaida thabak suba sakhibadu halaklami ketukina haima noi halaklabara selepa imanya mai lakthokluge asi haina masanupa ahum ba ketukina mayok thokpirami asobana ma angang singdi imungde layi law sango thoibina baba nang halabra halene nanaw leitro nanawdi indom sayai mana poraga sakri yaimana ma namong nupi yaimadi kadai sakige angang do yam kapena poraga awanglumda sanhaluge na pukhibani thoibina I nanawdi kapsu kaptana atombana sahenbi ketukina laiti ne madia papamda sakhi asobana thoibi nama kauthoro poche lerek libse yengulaw hairuso imaga laiteda ima boki pophamda miwangang na ba sakhibada ketukina asinga sidinya asoba imaudo imana pakhon thakibani nupa ahumdu magi nupi singna tawba thabak pumba mamana hairabasu thoibina sitnana tamthoklami numidang wairamni mau ahumdu mayumda halakpada magi nupa lerambaduda inga ngakre asumna numit asidagi nupi ahumdu magi nupa kibana imungi thabak pumba masa-masana khangna tawrami mau ahalna haima inaw waido isina dagi tawramini nang tarege hairiro mau atombina haideda aidi nungsa yaige na phambani adoiradi nungsa yaini yaina taitho koinaw ichihel
ꯏꯆꯦꯜꯅ ꯇꯩꯒꯤ ꯇꯧꯔꯝꯕꯅꯤꯅ ꯏꯆꯦꯜꯅ ꯑꯗꯨꯝ ꯇꯩꯕꯤꯔꯣ ꯃꯧ ꯑꯍꯜꯒ ꯃꯧ ꯑꯇꯣꯝꯕꯤꯒ ꯊꯕꯛ ꯑꯗꯨ ꯅꯪ ꯇꯧ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯅꯔꯤ ꯇꯟꯖꯥꯗꯨꯗ ꯑꯆꯧꯕ ꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯅꯨꯔꯥꯀꯣꯟꯗꯨ ꯏꯅꯔꯒ ꯂꯩꯔꯤꯕꯗꯨꯕꯣ ꯃꯧ ꯑꯍꯜꯅ ꯍꯩꯃ ꯃꯣꯏ ꯇꯥꯆꯧ ꯑꯩꯅ ꯋꯥꯏꯁꯤ ꯇꯩꯒꯦ ꯍꯥꯏꯕ ꯑꯗ ꯏꯅꯥꯎꯅ ꯃꯥ ꯇꯩꯒꯦꯅ ꯍꯥꯏꯔꯤꯕ ꯍꯩ ꯅꯨꯄꯤ ꯃꯤꯠ ꯅꯥꯝꯃ ꯊꯕꯛ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯀꯣ ꯅꯊꯧꯗꯣ ꯁꯠ ꯇꯧꯅꯣ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯆꯦ ꯑꯍꯜ ꯋꯥꯏꯁꯤ ꯏꯆꯦꯅ ꯇꯩꯕꯤꯔꯣ ꯅꯅꯥꯎ ꯆꯥꯛ ꯊꯣꯡꯕ ꯆꯪꯂꯒꯦ ꯅꯪ ꯇꯩꯒꯦ ꯍꯥꯏꯗꯥꯏꯅꯦ ꯇꯩꯔꯨꯁꯤ ꯏꯅꯥꯎ ꯏꯆꯦ ꯑꯍꯜꯅ ꯑꯣꯏꯅ ꯑꯗꯨꯝ ꯇꯩꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯁꯣꯝꯗ ꯆꯥꯛꯈꯨꯝꯗꯅꯤ ꯃꯧ ꯌꯥꯏꯃꯅ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯄꯦꯜꯂꯕ ꯂꯥꯏꯕꯛꯅꯤ ꯅꯠꯇꯦ ꯏꯃꯨꯡꯁꯤꯒꯤ ꯃꯧꯁꯤꯕꯨ ꯑꯩ ꯈꯛꯇꯔ ꯍꯥꯏꯕ ꯆꯥꯔꯝꯗꯥꯏꯗꯗꯤ ꯃꯤ ꯌꯥꯝꯈ꯭ꯔꯦ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗꯅ ꯏꯊꯟꯇ ꯉꯁꯤꯅꯦ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯆꯐꯨꯒꯁꯦ ꯁꯨꯃꯥꯡ ꯌꯧꯅꯤ ꯂꯪꯅꯤꯀꯣ ꯉꯁꯤ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯆꯦ ꯌꯥꯏ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯕꯣ ꯑꯧ ꯊꯥꯒꯠꯂꯦ ꯅꯪ ꯆꯥꯛꯁꯦ ꯑꯝꯇ ꯌꯦꯡꯉꯝꯃꯨ ꯑꯩ ꯑꯉꯥꯡꯗꯣ ꯀꯞꯄꯤ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯀꯩꯅꯣ ꯑꯉꯥꯡꯗꯤ ꯏꯃꯥꯅ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯕꯅꯤ ꯄꯨꯈꯤꯗꯦ ꯀꯞꯄꯤꯁꯤ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯌꯥꯏꯃꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯕꯛ ꯂꯩꯊꯣꯛꯅꯕ ꯀꯗꯔ ꯇꯧꯔꯤꯁꯤ ꯍꯧꯖꯤꯛꯇ ꯏꯃꯥꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯗꯣ ꯎꯗꯤ ꯍꯦꯛꯇ ꯍꯥꯏꯅꯦ ꯄꯦꯜꯂꯤꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯣꯉꯥꯟ ꯆꯥꯕ ꯐꯪꯗꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯒꯤ ꯅꯨꯄꯥ ꯑꯄꯪꯕꯁꯦ ꯃꯁꯤꯅ ꯃꯃꯥꯁꯦ ꯅꯨꯡꯁꯤꯔꯤꯅꯦꯅ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯑꯩꯅ ꯇꯣꯉꯥꯟ ꯆꯥꯁꯤ ꯍꯥꯏꯔꯒꯅ ꯍꯦꯛꯇ ꯑꯩꯕꯨ ꯐꯨꯒꯦ ꯇꯧꯕ ꯄꯪꯈ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯕ ꯌꯥꯏꯃꯅ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯗꯥꯏꯅꯦ ꯀꯩꯅꯣ ꯆꯥꯛ ꯂꯣꯏꯔꯕꯣ ꯃꯧ ꯌꯥꯏꯃꯅ ꯂꯣꯏꯗ꯭ꯔꯤꯗ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯥꯗ ꯆꯪꯉꯩꯁꯤꯅ ꯀꯣꯛꯁꯦ ꯆꯤꯛꯃꯟꯗꯅ ꯄꯣꯊꯥꯒꯦꯅ ꯆꯪꯉꯩꯅꯤ ꯌꯥꯏꯃꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯀꯦꯇꯨꯀꯤꯅ ꯃꯧ ꯌꯥꯏꯃꯒꯤ ꯃꯆꯥꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯧ ꯑꯍꯜꯗꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯀꯌꯥꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯏꯆꯥꯕꯨꯅ ꯄꯨꯗꯕꯤ ꯆꯠꯂꯒ ꯃꯧ ꯌꯥꯏꯃꯒꯤ ꯃꯆꯥꯕꯨꯅ ꯄꯨꯔꯒ ꯆꯠꯄ ꯃꯁꯤ ꯑꯍꯜꯁꯦ ꯃꯁꯤꯁꯨ ꯌꯥꯝ ꯐꯠꯇꯕ ꯑꯍꯜꯅꯤ ꯃꯁꯦ ꯃꯁꯨ ꯅꯨꯡꯁꯤꯕꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯀꯦꯇꯨꯀꯤꯅ ꯍꯩꯃ ꯃꯧ ꯑꯍꯜ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯥꯒꯤ ꯅꯃꯧ ꯑꯅꯤꯗꯨ ꯍꯪꯕꯤꯔꯨꯆꯣ ꯑꯁꯤ ꯍꯥꯏꯅ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯆꯪꯈꯤ ꯁꯣꯝꯗ ꯆꯥꯛꯈꯨꯝꯗꯅꯤ ꯃꯧ ꯑꯇꯣꯝꯕꯤꯅ ꯆꯥꯛ ꯂꯣꯏꯗꯧꯔꯁꯤ ꯐꯥꯎꯕ ꯆꯪꯉꯛꯇꯦꯅꯦꯁꯦ ꯂꯩꯁꯨ ꯂꯩꯇꯕ ꯃꯆꯥꯗꯣ ꯀꯞꯄꯤ ꯍꯥꯏꯖꯤꯟꯅꯔꯒ ꯊꯣꯛꯈꯤꯕꯗꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯅꯦ ꯀꯦꯇꯨꯀꯤꯅ ꯃꯧ ꯑꯇꯣꯝꯕꯤꯌꯥ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯗꯧꯔꯤ ꯏꯃꯥ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯃꯁꯨ ꯃꯁꯤꯒ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯃꯥ ꯁꯤꯔꯗꯤ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯔꯗꯕꯅꯤ ꯀꯣꯛ ꯁꯤꯔꯒꯤꯗꯤ ꯑꯁꯨꯝꯅ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯅꯔꯝꯃꯤ ꯃꯧ ꯌꯥꯏꯃꯗꯨ ꯃꯥꯒꯤ ꯀꯥꯗ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯆꯥꯛ ꯂꯣꯏꯔ ꯃꯥꯜꯂꯦ ꯀꯥꯟꯅꯗꯦ ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯊꯕꯛ ꯌꯥꯎꯗꯅꯕ ꯀꯣꯛ ꯆꯤꯛꯑꯦꯅ ꯑꯃꯨꯛ ꯇꯧꯁꯤꯟꯅꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯌꯥꯏꯃꯗꯨ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯌꯥꯏꯃꯅ ꯍꯩ ꯉꯥꯏꯈꯣ ꯅꯪ ꯀꯣꯛ ꯆꯤꯛꯑꯦꯗꯥꯏꯅꯦ ꯇꯨꯝꯃꯒ ꯂꯩꯌꯨ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯇ ꯌꯥꯏ ꯌꯥꯝ ꯊꯨꯅ ꯐꯩꯗ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕꯒ ꯍꯩ ꯅꯪ ꯀꯣꯛ ꯆꯤꯛꯑꯦꯗꯥꯏꯅꯦ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯇꯨꯝꯃꯒ ꯂꯩꯌꯨ ꯀꯩꯅꯣ ꯃꯣꯏꯇ ꯍꯥꯏꯕ ꯉꯥꯎꯔꯕ꯭ꯔꯣ ꯉꯥꯎꯔꯦ ꯑꯗꯨꯅ ꯑꯉꯥꯎꯕ ꯑꯩꯅ ꯐꯨꯕ ꯄꯥꯝꯗ꯭ꯔꯗꯤꯅꯦ ꯅꯪ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯅꯪꯒꯤ ꯀꯗꯔꯗꯣ ꯑꯩꯅ ꯈꯪꯂꯣꯏ ꯀꯥꯏ ꯈꯜꯂꯤꯅꯤꯅꯦ ꯑꯁꯨꯝꯅ ꯃꯧ ꯌꯥꯏꯃꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯥꯛ ꯄꯤꯖꯔꯝꯗꯦ ꯀꯦꯇꯨꯀꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅ ꯂꯦꯡꯗ ꯂꯩꯕꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯝꯇ ꯌꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯃꯧ ꯑꯍꯨꯝꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯀꯤꯕꯅ ꯋꯥꯗꯤ ꯉꯥꯡꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯧ ꯑꯍꯜꯅ ꯌꯨꯝꯁꯤꯒꯤ ꯃꯧꯁꯦ ꯑꯩ ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯁꯤꯃꯅꯦ ꯍꯩꯄꯥꯛꯊꯣꯛꯅ ꯆꯥꯈ꯭ꯔꯦ ꯃꯥꯒꯤ ꯀꯔꯤ ꯃꯊꯧꯅꯣꯕ ꯑꯩꯉꯣꯟꯗ ꯅꯥꯄꯤ ꯁꯣꯡꯖꯤꯜꯂꯤꯕꯁꯤꯡꯁꯦ ꯐꯣꯏꯗꯠꯂꯨ ꯐꯟꯗꯠꯂꯨꯅ ꯍꯥꯏꯔꯤꯁꯤꯕꯣ ꯂꯩꯔꯤꯕ ꯃꯣꯠꯇꯩꯗꯗꯤ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯕ ꯃꯣꯠꯇꯩꯁꯤ ꯃꯤ ꯅꯠꯇꯕ꯭ꯔꯕ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯔꯤꯁꯤꯕꯣ ꯃꯧ ꯑꯇꯣꯝꯕꯤꯅ ꯏꯆꯦꯍꯜ ꯇꯨ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯁꯥꯔꯒ ꯄꯤꯔꯛꯏꯕ ꯂꯤꯛꯁꯦ ꯐꯖꯗ꯭ꯔꯥ ꯐꯖꯩꯅꯦ ꯏꯆꯦꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯏꯕ ꯌꯥꯔꯅꯤ ꯌꯥꯝ ꯐꯔꯦ ꯀꯩꯅꯣꯗ ꯏꯆꯦ ꯃꯤ ꯏꯃꯥꯅ ꯑꯩꯒꯤꯅꯦꯅ ꯅꯨꯡꯁꯤꯅ ꯄꯤꯔꯛꯄꯁꯦ ꯃꯤꯉꯣꯟꯗꯒ ꯋꯥꯏꯍꯟꯕ ꯌꯥꯄꯣꯟꯇꯦꯗ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯑꯩꯒꯤ ꯐꯤ ꯐꯅꯦꯛꯇꯤ ꯅꯪꯅ ꯋꯥꯏꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯋꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯒꯤꯅ ꯄꯣꯠꯅ ꯋꯥꯏꯍꯟꯅꯤꯡꯗꯕ ꯀꯩꯅꯣ ꯏꯆꯦ ꯑꯩꯅ ꯏꯆꯦꯒꯤ ꯐꯤ ꯐꯅꯦꯛ ꯋꯥꯏꯕꯅꯤꯅ ꯏꯆꯦꯁꯨ ꯑꯩꯒꯤ ꯐꯤ ꯐꯅꯦꯛ ꯑꯣꯏꯅ ꯋꯥꯏꯌꯨ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯗꯤ ꯑꯩ ꯏꯆꯦꯗꯒꯤ ꯋꯥꯏꯈꯤꯗꯕꯅꯤꯅ ꯏꯆꯦꯁꯨ ꯋꯥꯏꯒꯦ ꯍꯥꯏꯕꯤꯔꯛꯀꯅꯨ ꯋꯥꯏꯍꯜꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯎꯂꯩꯅꯣ ꯏꯕꯦꯝꯃ
ꯑꯦ ꯑꯣꯏꯍꯟꯅꯤꯡꯗ꯭ꯔꯗꯤ ꯎꯠꯄ ꯌꯥꯗꯕ꯭ꯔꯣ? ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯤꯛ ꯐꯖꯕꯁꯦ ꯊꯝꯖꯤꯜꯂꯨꯈꯤꯒꯦ ꯎꯄꯨ ꯃꯅꯨꯡꯗ ꯆꯦꯠꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤ ꯈꯤꯗ꯭ꯔꯦ ꯑꯣꯏꯕ꯫ ꯊꯤꯠ ꯂꯧꯕ ꯁꯅꯥ ꯑꯃ ꯂꯩꯔꯦ ꯀꯥꯏꯅ ꯎꯠꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯄꯛꯇꯕꯅ꯫ ꯀꯦꯇꯨꯀꯤꯅ ꯍꯩꯃꯥ ꯃꯧ ꯑꯍꯜ ꯅꯪꯕꯨ ꯅꯊꯟꯗ ꯅꯥꯄꯤ ꯐꯥꯜꯂꯤꯔꯣ? ꯏꯃꯥꯁꯨ ꯌꯥꯎꯕꯤꯒꯤꯁꯦ ꯏꯃꯧ ꯋꯥꯔꯅꯤ꯫ ꯌꯥꯔꯦ ꯏꯃꯥ ꯌꯥꯎꯕꯤꯔꯅꯨ ꯉꯁꯥꯏ ꯈꯩꯅ ꯌꯥꯎꯕꯤꯗ꯭ꯔꯒ ꯍꯧꯖꯤꯛ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯐꯕ ꯁꯥꯗꯨꯅ ꯌꯥꯎꯕꯤꯔꯅꯨ꯫ ꯏꯃꯥꯗꯤ ꯅꯪ ꯅꯥꯄꯤ ꯐꯥꯜꯂꯤꯁꯨ ꯈꯪꯗꯦꯅꯦ ꯈꯪꯂꯕꯗꯤ ꯑꯩꯁꯨ ꯌꯥꯎꯅꯤꯗꯅ ꯁꯤ ꯏꯃꯥꯒ ꯐꯥꯟꯗꯣꯛꯃꯤꯟꯅꯔꯁꯤ꯫ ꯌꯥꯔꯦ ꯏꯃꯥ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯊꯕꯛ ꯐꯕ ꯁꯥꯕꯤꯔꯅꯨ ꯅꯆꯥꯅꯨꯄꯥꯅ ꯎꯈ꯭ꯔꯒ ꯃꯃꯥꯗ ꯑꯃꯨꯛ ꯊꯕꯛ ꯁꯨꯍꯜꯂꯦꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯩꯕꯤꯔꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯆꯩꯗꯣꯏꯅꯣ ꯁꯠ ꯁꯠ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ꯫ ꯃꯧ ꯑꯍꯜꯒ ꯀꯦꯇꯨꯀꯤꯒꯅ ꯅꯥꯄꯤ ꯐꯣꯏꯃꯤꯟꯅꯔꯤꯕꯗꯨ ꯃꯧ ꯌꯥꯏꯃꯅ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯝꯃꯤ꯫ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯀꯌꯥꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯌꯦꯡꯉꯨꯅꯦ꯫ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯁꯤꯅ ꯊꯕꯛ ꯇꯧꯕꯗꯗꯤ ꯃꯇꯦꯡ ꯇꯧꯕꯤꯗꯨꯗ ꯇꯧꯏꯅꯦ ꯑꯩꯅꯒ ꯊꯕꯛ ꯇꯧꯕꯗꯗꯤ ꯅꯣꯡꯃꯇ ꯃꯇꯦꯡ ꯇꯧꯕꯤꯕ ꯑꯩ꯫ ꯑꯁꯤ ꯍꯅꯨꯕꯤꯁꯤ ꯃꯁꯦ ꯃꯤꯅꯨꯈꯥꯡꯁꯤ ꯃꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯧ ꯑꯍꯟꯗꯨ ꯃꯅꯦꯝꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯕꯗ ꯃꯥꯒꯤꯅ ꯃꯇꯦꯡ ꯇꯧꯕꯤ ꯑꯩꯒꯤꯗꯤ ꯃꯇꯦꯡ ꯇꯧꯕꯤꯗꯦ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯩꯕꯨꯅ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯇꯧꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯆꯧꯕꯅ ꯅꯨꯄꯤ ꯅꯪ ꯐꯖ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯌꯨ ꯏꯃꯥꯁꯦ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯍꯣꯏꯗ ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯅꯦꯝ ꯌꯥꯝꯅ ꯎꯠꯄꯤ ꯃꯃꯧꯗꯧꯅ ꯃꯣꯏꯗ ꯆꯧꯗꯨꯝ ꯊꯕꯛ ꯃꯐꯝꯗ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯅꯪꯒꯤ ꯀꯩ ꯂꯩꯔꯧꯒꯦ ꯂꯪꯐꯩꯗꯒꯤ ꯑꯩꯅ ꯍꯜꯂꯛꯄꯗ? ꯑꯩꯒꯤꯔꯣ ꯀꯩꯝ ꯂꯩꯔꯛꯀꯅꯨꯗ ꯃꯣꯏꯗ ꯆꯧ ꯍꯜꯂꯛꯂꯒ ꯑꯩꯈꯣꯏꯅꯤ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯑꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯨꯁꯤ꯫ ꯁꯣꯝꯗꯅ ꯃꯧ ꯌꯥꯏꯃꯒꯤ ꯀꯥꯗꯅꯤ꯫ ꯇꯥꯕ꯭ꯔ ꯅꯨꯄꯤ ꯅꯪ ꯑꯩ ꯆꯠꯈ꯭ꯔꯦ ꯀꯥꯏꯅ ꯀꯨꯁꯤ ꯇꯧꯒꯅꯨꯀꯣ ꯏꯃꯥꯈꯣꯏ ꯇꯩꯃꯈꯣꯏꯒ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯃꯤꯟꯅꯧ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯅꯥꯁꯤꯟꯅꯕꯗꯤ ꯇꯧꯅꯨꯀꯣ꯫ ꯑꯩꯕꯨ ꯃꯣꯏꯇ ꯌꯥꯏ ꯑꯩꯕꯨ ꯌꯥꯝꯅ ꯅꯥꯁꯤꯟꯅꯕꯗꯧꯅ ꯃꯣꯏꯇ ꯌꯥꯏꯅꯅꯦ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯏꯃꯥ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯏꯅꯥꯎ ꯍꯣꯏꯒ ꯅꯨꯡꯁꯤꯅꯅ ꯂꯩꯅꯤ꯫ ꯐꯩ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯧ꯫ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯑꯩꯅꯅꯦ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯕꯤꯗꯣꯏꯅꯤ꯫ ꯑꯁꯦꯡꯕꯒꯤ? ꯑꯁꯦꯡꯕꯒꯤ ꯅꯪꯅ ꯅꯈꯣꯏ ꯈꯨꯠꯁꯥꯗ ꯈꯨꯗꯣꯞ ꯑꯝꯇ ꯁꯤꯗꯕꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯁꯣꯝꯗ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯀꯥꯗꯅꯤ꯫ ꯇꯣꯝꯕꯅ ꯅꯨꯄꯤ ꯅꯪ ꯑꯩꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯒ ꯂꯩꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨꯃꯨꯛ ꯂꯩꯌꯨꯀꯣ ꯅꯪ ꯑꯩ ꯂꯩꯇ꯭ꯔꯒ ꯑꯩꯅ ꯅꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄꯗꯣ ꯇꯧꯒꯅꯨ꯫ ꯑꯩꯕꯨ ꯏꯄꯥꯝꯗ ꯇꯣꯏꯅ ꯆꯠꯂꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯃꯣꯏ ꯇꯥꯇꯣꯟꯗ? ꯑꯣ ꯀꯅꯥꯝꯇꯅ ꯍꯥꯏꯗꯦ ꯅꯪꯅ ꯇꯧꯕꯕꯨ ꯑꯩꯅ ꯈꯪꯉꯣꯏ ꯈꯜꯂꯤꯔꯣ? ꯌꯥꯔꯦ ꯃꯣꯏ ꯇꯥꯇꯣꯟꯁꯦ ꯑꯩꯕꯨ ꯍꯦꯛꯇ ꯂꯥꯟꯅ ꯎꯕꯤ꯫ ꯍꯩꯃꯥ ꯁꯥꯎꯔꯤꯔꯣ? ꯁꯥꯎꯒꯅꯨꯁꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯪꯅ ꯁꯥꯎꯔꯒ ꯂꯩꯍꯧꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯁꯥꯎꯗꯦ ꯃꯣꯏ ꯇꯥꯇꯣꯟꯁꯨ ꯑꯥ ꯊꯕꯛ ꯃꯐꯝꯗ ꯐꯖꯅ ꯂꯩꯕꯤꯌꯨ꯫ ꯍꯣꯏ ꯅꯪꯁꯨ ꯏꯃꯥ ꯍꯣꯏ ꯇꯩꯃꯣꯏꯒ ꯐꯖꯅ ꯂꯩꯌꯨꯀꯣ ꯅꯪꯒꯤ ꯅꯆꯤꯟ ꯀꯟꯕꯤꯗꯣ ꯇꯧꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯅꯕ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯧ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤ ꯂꯤꯆꯠꯇꯨ ꯑꯃꯨꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯧ ꯑꯇꯣꯝꯕꯤꯅ ꯀꯥꯟꯅꯗꯦ ꯏꯄꯥꯝꯗ ꯆꯠꯂꯒ ꯏꯃꯥꯗ ꯄꯥꯎ ꯇꯝꯃꯨꯒꯦ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯇꯝꯅꯤꯡꯕ ꯄꯥꯎ ꯃꯌꯥꯝ ꯂꯩꯔꯕꯅꯤ ꯃꯁꯤ ꯑꯃꯨꯛꯇ ꯇꯝꯃꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯁꯤꯟꯕ ꯆꯪꯈꯤ꯫ ꯃꯧ ꯑꯍꯜꯅ ꯀꯨꯏꯔꯦ ꯏꯆꯦ ꯕꯦꯝꯃꯒꯤ ꯄꯣꯠꯐꯝꯗ ꯊꯣꯛꯂꯒ ꯑꯆꯠ ꯑꯋꯣꯡ ꯌꯦꯡꯗꯕ ꯉꯁꯤꯗꯤ ꯑꯆꯠ ꯑꯋꯣꯡ ꯌꯦꯡꯂꯒꯅꯦ ꯃꯤ ꯁꯤꯊꯔꯨꯒꯦ ꯃꯤ ꯋꯥ ꯉꯥꯡꯅꯔꯨꯒꯦ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯀ꯭ꯋꯥ ꯃꯇꯝ ꯑꯃ ꯂꯩꯕꯗꯨꯕꯣ? ꯁꯤꯗ ꯂꯩꯔꯦ ꯃꯁꯤ ꯎꯝꯁꯤꯜꯂꯒꯦ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀ꯭ꯋꯥ ꯃꯇꯝ ꯑꯃ ꯆꯥꯁꯤꯜꯂꯒ ꯄꯣꯠꯐꯝꯗ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯈ꯭ꯔꯤ꯫ ꯃꯧ ꯌꯥꯏꯃꯅ ꯏꯆꯦꯁꯤ ꯆꯠꯈ꯭ꯔꯤꯅꯦ ꯃꯥꯒꯤꯁꯦ ꯁꯣꯏꯗꯅ ꯄꯣꯠꯐꯝꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤ ꯈꯟꯅꯗꯦ ꯑꯩꯁꯨ ꯑꯋꯥꯡꯂꯣꯝꯒꯤ ꯃꯦꯝꯇꯣꯟ ꯍꯣꯏꯗ ꯃꯤꯋꯥ ꯉꯥꯡꯅꯔꯨꯒꯦ ꯀꯨꯏꯔꯦ ꯑꯩꯁꯨ ꯃꯤꯋꯥ ꯉꯥꯡꯅꯈꯤꯗꯕ ꯉꯁꯤꯗꯤ ꯄꯦꯜꯂꯦꯒꯩ ꯉꯥꯡꯅꯔꯨꯈꯤꯒꯦ ꯑꯉꯥꯡꯁꯤꯅ ꯊꯣꯏꯕꯤꯒꯅꯦ ꯑꯗꯨꯝ ꯁꯥꯟꯅꯖꯍꯧꯔꯅꯤ꯫ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯒꯤ ꯃꯃꯧ ꯑꯍꯨꯝꯗꯨ ꯂꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ ꯀꯔꯤꯅꯣꯅꯦ ꯃꯧ ꯑꯍꯨꯝꯗꯨꯕꯨ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯅꯦ? ꯊꯣꯏꯕꯤꯅ ꯂꯣꯏ ꯆꯠꯈ꯭ꯔꯕꯅꯦꯕꯣ꯫ ꯀꯗꯥꯏ ꯆꯠꯂꯤꯕ ꯃꯣꯏꯗꯤ? ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯏꯗꯣꯝꯆꯥ ꯌꯥꯏꯃꯁꯨ ꯅꯅꯥꯎꯁꯦ ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯧ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯏꯗꯣꯝꯆꯥ ꯇꯣꯝꯕꯤꯁꯨ ꯀꯦꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯁꯨ ꯀ꯭ꯋꯥ ꯎꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯍꯨꯝꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯃꯈꯣꯏꯒꯤ
ꯂꯩꯀꯥꯏ ꯀꯣꯏꯕꯤ ꯃꯄꯥꯝ ꯆꯠꯄꯤ ꯄꯣꯠꯐꯝ ꯊꯣꯛꯄꯤꯁꯦ ꯁꯣꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯂꯥꯡꯐꯩ ꯆꯠꯅꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄ ꯉꯥꯏꯅꯔꯤ ꯅꯨꯄꯥ ꯑꯃꯅ ꯅꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯈꯨꯠꯂꯥꯏ ꯁꯨꯅꯔꯛꯂꯕ꯭ꯔꯣ ꯁꯨꯔꯦ ꯈꯨꯔꯥ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯇꯣꯝꯃꯩ ꯅꯣꯏꯒꯤ ꯏꯗꯣꯝꯆꯥꯗꯣ ꯁꯟꯅ ꯋꯥꯏꯗꯅ ꯂꯥꯏꯀꯟꯅ ꯍꯧꯔꯦ ꯏꯕꯨꯡꯉꯣ ꯆꯠꯁꯤ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯅꯣꯏ ꯆꯠꯈꯤ ꯆꯠꯂꯝꯃꯣ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨ ꯆꯦꯟꯈꯤ ꯃꯌꯥꯝꯗꯨꯁꯨ ꯑꯍꯜ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯀꯣꯟꯅ ꯆꯠꯂꯁꯤ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯇꯣꯝꯕꯅ ꯇꯥꯆꯧ ꯇꯌꯥꯏ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯈꯤꯁꯤꯔꯥ ꯍꯣꯏ ꯌꯥꯏꯅꯦ ꯇꯣꯝꯕꯅ ꯑꯗꯨꯗꯤ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯂꯁꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯉꯥ ꯑꯃ ꯂꯩꯗꯨꯅ ꯊꯣꯔꯛꯄꯗ ꯌꯥꯏꯃꯅ ꯑꯗ ꯁꯤꯗ ꯅꯣꯛꯇ ꯂꯩꯔꯤꯁꯤꯕꯨ ꯏꯇꯩꯃ ꯅꯠꯇ꯭ꯔꯣ ꯑꯆꯧꯕꯅ ꯌꯥꯏꯃ ꯑꯇꯣꯝꯕ ꯅꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯜꯂꯝꯃꯣ ꯑꯩ ꯅꯇꯩꯃꯁꯦ ꯀꯩꯗꯧꯔꯤꯅꯣ ꯍꯪꯉꯨꯒꯦ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯤꯕ ꯄꯣꯠꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯃꯧ ꯑꯍꯜꯅ ꯏꯆꯦꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯏꯆꯦꯒꯤ ꯄꯣꯠꯐꯝꯗ ꯊꯣꯛꯂꯛꯂꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯔꯗꯧꯅꯤ ꯅꯍꯥꯟꯈꯩ ꯅꯪ ꯂꯥꯛꯇꯕꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯣ ꯏꯆꯦ ꯀ꯭ꯋꯥ ꯃꯇꯞꯁꯤꯃ ꯆꯥꯁꯤꯜꯂꯨ ꯍꯩꯃ ꯁꯅꯥꯔꯩ ꯅꯪꯒꯤ ꯅꯨꯄꯥ ꯆꯠꯈ꯭ꯔꯦꯗꯥꯏꯅꯦ ꯆꯠꯈ꯭ꯔꯦ ꯃꯤ ꯏꯆꯦ ꯅꯪꯕꯣ ꯃꯥ ꯆꯠꯈꯤꯕꯒꯤꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯩꯃ ꯃꯣꯏ ꯇꯥꯆꯧ ꯀꯩꯅꯣ ꯊꯕꯛ ꯆꯠꯄꯤꯗ꯭ꯔꯕꯣ ꯂꯥꯎ ꯅꯨꯄꯤ ꯌꯨꯝ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯒ ꯄꯨꯈꯤ ꯁꯣꯝꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯂꯝꯃꯤ ꯀꯦꯇꯨꯀꯤꯅ ꯍꯩꯃ ꯌꯥꯏꯃ ꯑꯇꯣꯝꯕ ꯀꯩꯗꯧꯔꯦ ꯅꯣꯏꯅꯤ ꯍꯜꯂꯛꯂꯕꯗꯤ ꯑꯌꯥꯝꯕꯗꯤ ꯌꯥꯏꯃꯅ ꯏꯇꯩꯃꯗꯣ ꯄꯣꯠꯐꯝ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯑꯗ ꯇꯥꯆꯧꯅ ꯏꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯂꯩꯍꯧꯕꯅꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯏꯃꯨꯡꯁꯦ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯄ ꯌꯥꯏꯃꯅ ꯅꯅꯥꯎ ꯅꯪ ꯆꯤꯆꯦꯒ ꯁꯥꯟꯅꯔꯤꯔꯣ ꯅꯪ ꯅꯃꯥꯗꯤ ꯆꯥꯛ ꯊꯣꯡꯂꯤꯕꯣ ꯆꯠꯂꯣ ꯑꯝꯇ ꯀꯧꯔꯨꯁꯣ ꯈꯨꯔꯥꯇꯣꯟꯅꯅꯦ ꯉꯥ ꯂꯩꯔꯛꯏ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅ ꯍꯥꯏꯔꯨꯁꯣ ꯏꯃꯥ ꯂꯩꯇꯤ ꯆꯠꯈ꯭ꯔꯕꯅꯤ ꯀꯗꯥꯏ ꯆꯠꯂꯤꯕ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯤ ꯈꯪꯗꯦꯅꯤ ꯏꯃꯥꯁꯨ ꯊꯣꯏꯕꯤꯅ ꯏꯟꯗꯣꯝꯆꯥ ꯃꯦꯝꯇꯣꯟ ꯍꯣꯏꯗ ꯆꯠꯂꯝꯗꯧ ꯃꯥꯜꯂꯦ ꯌꯥꯏꯃꯅ ꯃꯥꯗꯤ ꯀꯩꯗꯧ ꯆꯠꯂꯤꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯈꯨꯔꯥ ꯍꯣꯏ ꯑꯩꯈꯣꯏ ꯄꯥꯕ ꯍꯣꯏꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯁꯨ ꯏꯗꯣꯝꯆꯥꯅꯤꯁꯨ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯌꯥꯏꯃꯅ ꯈꯪꯗꯅ ꯉꯁꯤꯗꯤ ꯏꯃꯥ ꯃꯦꯝꯇꯣꯟ ꯍꯥꯏꯔꯤꯁꯤ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯟꯖꯔꯛꯂꯅꯤꯗ ꯌꯥꯏꯃ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯇꯣꯝꯕꯅ ꯏꯃꯥ ꯑꯩꯁꯨ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯁꯣꯏꯗꯅ ꯄꯄꯥꯝꯅ ꯆꯠꯂꯝꯃꯅꯤ ꯑꯩꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯅ ꯊꯣꯛꯑꯕ ꯑꯃ ꯍꯦꯛ ꯇꯧꯔꯝꯃꯤꯅꯦ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯃꯥ ꯉꯁꯤꯗꯤ ꯉꯥꯏꯈꯣꯅꯦ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪꯕꯣ ꯑꯁ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯔꯤꯗ ꯇꯥꯟꯖꯥꯗꯨꯗ ꯑꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯗꯨꯅ ꯄꯣꯔꯛꯂꯝꯃꯤ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏ ꯑꯆꯧꯕ ꯇꯧꯅꯨꯅꯦ ꯅꯪꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯧ ꯐꯨꯔꯤꯕꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯑꯩꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯣꯠꯐꯝꯗꯨꯗ ꯃꯌꯥꯁꯦ ꯍꯤꯒꯠꯇ ꯂꯩꯔꯝꯃꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯇꯧꯗꯦ ꯑꯗꯨꯒ ꯃꯤꯒꯤ ꯄꯣꯠꯐꯝꯗ ꯋꯥꯊꯤ ꯉꯥꯡꯅꯔ ꯂꯩꯔꯝꯃꯤ ꯃꯁꯤ ꯐꯨꯒꯤꯗ ꯃꯁꯤ ꯏꯃꯥ ꯑꯌꯣ ꯑꯁ ꯀꯩꯅꯣ ꯃꯤ ꯉꯥꯎꯔꯕ ꯃꯣꯏ ꯇꯥꯆꯧꯕꯣ ꯏꯃꯥ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯊꯣꯏꯕꯤꯅ ꯕꯕꯥ ꯏꯃꯥꯗꯣ ꯂꯝ ꯍꯦꯟꯕꯅꯤ ꯈꯔ ꯐꯨ ꯇꯥꯟꯖꯥꯗꯨ ꯌꯥꯏꯃꯅ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯐꯨꯔꯒ ꯄꯨꯔꯛꯂꯝꯃꯤ ꯑꯌꯣ ꯑꯁ ꯀꯩꯅꯣ ꯃꯤ ꯃꯣꯏꯗꯤ ꯍꯦꯛ ꯅꯪꯕꯣ ꯉꯥꯎꯔꯕ ꯃꯁꯤꯕꯣ ꯁꯥꯁꯟ ꯐꯨꯕꯗꯧꯅ ꯃꯤꯕꯨ ꯐꯨꯔꯤꯁꯤꯕꯨ ꯀꯩꯅꯣ ꯃꯤ ꯑꯌꯣ ꯃꯥ ꯐꯨꯔꯒꯅꯨ ꯅꯥꯏ ꯍꯥꯏꯕꯅꯦ ꯀꯦꯇꯨꯀꯤꯅ ꯌꯥꯏꯃ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯅꯣꯏ ꯑꯩ ꯂꯩꯔꯤꯁꯤ ꯎꯗꯕ꯭ꯔꯥ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯒꯤ ꯏꯃꯧ ꯁꯣꯛꯄ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯃꯁꯤ ꯅꯨꯄꯤꯁꯦ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝ ꯄꯥꯝꯃꯜꯂꯦ ꯑꯃꯨꯛ ꯍꯟꯅ ꯃꯤꯋꯥ ꯉꯥꯡꯗꯅ ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯒꯦ ꯇꯧꯕꯅꯤ ꯑꯌꯣ ꯀꯩꯅꯣ ꯍꯤꯡꯆꯥꯞꯀ ꯆꯥꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯆꯤꯡ ꯑꯁꯤ ꯂꯣꯏ ꯀꯥꯏꯔꯦꯅꯤꯁꯦ ꯌꯥꯔꯦ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯏꯃꯥ ꯌꯥꯝ ꯏꯀꯥꯏꯖꯩ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯧ ꯅꯣꯏ ꯑꯅꯤꯁꯨ ꯅꯣꯏ ꯀꯥꯗꯅꯦ ꯆꯪꯉꯣ ꯏꯃꯥꯒꯤ ꯌꯥꯏꯃ ꯏꯃꯥꯒꯤ ꯑꯆꯧꯕ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯁꯨ ꯏꯃꯧꯕꯨ ꯐꯨꯔꯅꯨ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯅ ꯃꯆꯥꯁꯤꯡꯕꯨ ꯈꯥꯝꯖꯤꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯣꯝꯕꯁꯨ ꯍꯜꯂꯛꯂꯝꯃꯤ ꯀꯦꯇꯨꯀꯤꯅ ꯍꯥꯏ ꯑꯇꯣꯝꯕ ꯏꯃꯧꯗꯤ ꯃꯄꯥꯝꯗ
ꯑꯩꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏꯅ ꯊꯅꯝꯂꯕꯅꯤ. ꯍꯩ ꯃꯗꯨ ꯌꯥꯗꯦ ꯆꯠꯂꯣ ꯏꯃꯧꯕꯨ ꯂꯧꯕꯤꯔꯨꯁꯣ. ꯃꯥ ꯉꯁꯤꯗꯒꯤ ꯏꯃꯨꯡꯁꯤꯗ ꯃꯥꯒꯤ ꯋꯥ ꯄꯜꯂꯥꯟ. ꯃꯄꯥꯝꯗ ꯆꯠꯄ ꯌꯥꯝ ꯄꯥꯝꯃꯗꯤ ꯃꯥ ꯃꯄꯥꯝꯗ ꯂꯩꯖꯔꯁꯅꯨ. ꯃꯗꯨ ꯌꯥꯗꯦ ꯆꯠꯂꯣ ꯏꯃꯧꯕꯨ ꯀꯧꯔꯨꯁꯣ. ꯀꯦꯇꯨꯀꯤꯅ ꯃꯧ ꯂꯧꯔꯨꯁꯨ ꯍꯥꯏꯔꯕꯁꯨ ꯑꯇꯣꯝꯕꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯤ. ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯊꯟꯇ ꯍꯜꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯧ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯦ. ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ. ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯈꯣꯏꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯁꯥꯖꯠ ꯄꯨꯝꯕ ꯁꯦꯝꯗꯣꯛꯆꯔꯝꯃꯤ. ꯃꯧ ꯑꯍꯜꯅ ꯃꯣꯏꯇꯥꯁꯨ ꯍꯧꯖꯤꯛꯁꯨ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯔꯤꯕ꯭ꯔꯥ? ꯀꯞꯂꯅꯨꯁꯦ ꯇꯣꯛꯂꯣ. ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯔꯦ. ꯁꯤꯗꯒꯤꯗꯤ ꯅꯪꯅ ꯅꯅꯥꯎꯁꯤꯡ ꯑꯐꯕꯇ ꯑꯣꯛꯇꯁꯤꯡꯗ ꯋꯥꯔꯛꯇꯨꯅ ꯇꯥꯛꯄꯤꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯌꯨ. ꯏꯃꯥꯁꯦ ꯋꯥꯖꯔꯛꯂꯕꯅꯤ. ꯁꯣꯝꯗ ꯃꯧ ꯌꯥꯏꯃꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ. ꯌꯥꯔꯤꯁꯦ ꯇꯣꯛꯂꯅꯨ ꯇꯣꯛꯑꯣ. ꯍꯧꯖꯤꯛꯇꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯁꯥꯎꯗ꯭ꯔꯤ. ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯇꯌꯥꯏꯅ ꯌꯥꯗꯕ ꯑꯝꯇ ꯇꯧꯔꯔꯣꯏ. ꯑꯩ ꯂꯥꯜꯂꯤ. ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯥꯛꯄꯤꯌꯨ. ꯅꯨꯄꯤ ꯇꯣꯛꯂꯨꯁꯦ ꯀꯞꯂꯅꯨ. ꯅꯪꯒꯤ ꯃꯤꯂꯨ ꯄꯤꯔꯥꯡꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯇꯣꯛꯂꯨꯁꯦ. ꯃꯧ ꯑꯇꯣꯝꯕꯤꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ. ꯃꯣꯏ ꯇꯥꯇꯣꯟ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯗꯨꯅ ꯍꯥꯟꯅꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯤ. ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯝꯃꯤ. ꯅꯨꯄꯤ ꯍꯧꯒꯠꯂꯨ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯕꯣ? ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ. ꯅꯪꯅ ꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯅꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤꯕꯁꯤ. ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯗꯧꯕꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯔꯥꯜꯁꯤꯡꯗꯨ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯅ ꯉꯥꯛꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ.